ꯑꯩꯁꯦ ꯄꯣꯠ ꯂꯣꯏꯁꯜꯂꯝꯕꯅꯦ ꯄꯣꯠ ꯆꯩ ꯉꯁꯤ ꯂꯣꯏꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯒꯦ ꯇꯧꯕꯅꯦ ꯍꯌꯦꯡ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯔꯦꯁ ꯇꯧꯅꯤꯡꯉꯁꯨ ꯇꯧꯕ ꯌꯥꯅꯕ ꯐ꯭ꯔꯤ ꯍꯥꯏꯁꯦ ꯅꯨꯡꯊꯤꯟꯗꯤ ꯁꯥꯟꯅꯕ ꯂꯩꯔꯛꯀꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯇꯝꯗꯤ ꯊꯦꯡꯉꯦ ꯑꯩꯅ ꯑꯉꯝꯕꯉꯩ ꯊꯅꯝꯃꯒꯦ ꯇꯧꯕꯅꯦ ꯃꯐꯝ ꯆꯥꯅ ꯏꯔꯨꯖꯔ ꯂꯣꯏꯔꯒꯕꯨ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦꯅ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯒꯤ ꯃꯈꯥꯁꯤꯒꯤ ꯃꯅꯨꯡꯗꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯐꯤ ꯁꯨꯖꯒꯦꯁꯨ ꯌꯥꯏ ꯑꯗꯨ ꯂꯣꯟꯗ꯭ꯔꯤꯗ ꯄꯤꯒꯦꯁꯨ ꯌꯥꯏ ꯑꯄꯥꯝꯕꯅꯦ ꯃꯣꯏꯁꯤ ꯃꯅꯨꯡꯁꯤꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏꯅ ꯊꯝꯃꯦ ꯑꯦꯛꯁꯇ꯭ꯔꯥ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯊꯣꯛꯈ꯭ꯔꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯊꯝꯕꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯗꯅ ꯁꯤꯁꯦ ꯂꯤꯕꯤꯡ ꯔꯨꯝꯅꯦꯕ ꯑꯗꯣ ꯂꯤꯕꯤꯡ ꯔꯨꯝꯒ ꯀꯤꯠꯆꯟꯒ ꯄꯨꯂꯞ ꯄꯨꯜꯂꯦ ꯑꯗꯣ ꯀꯤꯠꯆꯟꯁꯦ ꯀꯩꯀꯩ ꯊꯝꯕꯅꯣ ꯌꯦꯡꯁꯦꯕꯀꯣ ꯀꯤꯠꯆꯟꯒꯤ ꯑꯣꯏꯕ ꯐ꯭ꯔꯤꯖ ꯑꯍꯥꯡꯕ ꯑꯃ ꯊꯝꯕꯤꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯣꯔꯕꯦꯟ ꯑꯃ ꯊꯝꯃꯦ ꯀꯣꯟ ꯐꯦꯡꯅꯕ ꯃꯦꯆꯤꯟ ꯑꯃ ꯊꯝꯃꯦ ꯏꯟꯗꯛꯁꯟ ꯑꯃ ꯊꯝꯃꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯖꯊꯣꯛꯑꯅꯦꯕ ꯑꯗꯨꯒ ꯂꯒꯦꯖ ꯉꯁꯥꯏ ꯂꯧꯊꯣꯛꯄ ꯂꯣꯏꯍꯧꯗꯕꯅꯤ ꯑꯗꯣ ꯂꯧꯊꯣꯛꯑꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯅꯤ ꯂꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯃꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯔꯤꯁꯦ ꯑꯦꯄꯥꯔꯠꯃꯦꯟꯅꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯇꯧꯅꯅ ꯂꯣꯏꯅ ꯂꯩ ꯍꯥꯏꯌꯦ ꯃꯣꯏꯅꯁꯨ ꯕꯤꯜꯗꯤꯡꯁꯦ ꯑꯃ ꯑꯦꯄꯥꯔꯠꯃꯦꯟꯅꯦ ꯑꯗꯣ ꯁꯤꯗ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯍꯣꯇꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯥꯗꯨꯅ ꯂꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏ ꯍꯥꯞꯆꯤꯟꯈꯔꯦ ꯍꯌꯦꯡꯁꯦ ꯏꯚꯤꯅꯤꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯂꯩꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯗꯕ ꯄꯣꯠꯁꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯊꯤꯗꯣꯛ ꯊꯤꯖꯤꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯇꯨꯝꯃꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯧꯖꯤꯛꯁꯦ ꯏꯚꯤꯅꯤꯡ ꯑꯣꯏꯔꯦ ꯏꯚꯤꯅꯤꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯇꯣꯏꯅꯤ ꯁꯤꯡ ꯒꯥꯔꯗ ꯀꯕꯔ ꯍꯥꯞꯄꯅꯤ ꯒꯣꯜ ꯀꯤꯞꯄꯔꯒꯤ ꯒ꯭ꯂꯣꯞꯁ ꯎꯞꯅꯕ ꯑꯅꯤ ꯍꯥꯞꯄꯅꯤ ꯑꯅꯤ ꯄꯨꯕꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯃ ꯎꯞꯄ ꯌꯥꯏꯑꯕ ꯑꯗꯩꯗꯤ ꯕꯨꯠꯁꯨ ꯈꯔ ꯄꯨꯔꯅꯤ ꯒ꯭ꯔꯥꯎꯟꯗꯣ ꯀꯔꯝꯕ ꯆꯥꯅꯔꯝꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯁꯤꯡꯒꯥꯠꯁꯤꯒ ꯍꯥꯞꯄꯅꯤ ꯕꯨꯠꯁꯤꯒ ꯃꯇꯣꯡꯁꯤꯒ ꯈꯟꯖꯥꯟꯅꯔꯤꯅꯦꯕ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯁꯣꯛꯁꯁꯤꯅ ꯉꯁꯤꯁꯦ ꯕ꯭ꯂꯦꯛ ꯇꯥꯏ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯄꯨꯔꯅꯤ ꯑꯩꯅ ꯄꯣꯠ ꯆꯩꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯍꯧꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯉꯁꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯒꯨꯂꯤ ꯀꯩꯀꯥ ꯂꯣꯏꯅꯅꯦ ꯂꯣꯏ ꯁꯨꯔꯦ ꯑꯗꯩꯁꯤꯅ ꯗ꯭ꯔꯦꯁ ꯑꯅꯤꯃꯛ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯍꯥꯞꯄ ꯊꯝꯃꯦ ꯑꯩꯅ ꯑꯗꯩ ꯎꯄꯨꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯊꯝ ꯖꯦꯀꯦꯠ ꯑꯇꯣꯞꯄ ꯇ꯭ꯔꯦꯛ ꯁꯥꯠꯁꯨ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯑꯃꯒ ꯍꯥꯞꯄꯦ ꯁꯤꯗꯩꯁꯤꯗ ꯖꯦꯀꯦꯠꯁꯤꯗꯤ ꯄꯨꯗ ꯌꯥꯗꯕ ꯃꯄꯥꯟꯗ ꯏꯪꯉꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯅꯨꯡꯊꯤꯟꯗ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯤ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯦ ꯑꯅꯤꯁꯦ ꯄꯨꯗ ꯌꯥꯗꯦ ꯑꯩ ꯃꯄꯥꯟꯁꯨ ꯎꯠꯂꯛꯀꯦꯕꯀꯣ ꯃꯄꯥꯟꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦꯕꯀꯣ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕꯒ ꯅꯨꯡꯊꯤꯟꯗ ꯌꯦꯡꯕꯒꯗꯤ ꯈꯦꯠꯅꯩꯗꯅ ꯂꯣꯏꯅ ꯃꯈꯥꯗ ꯂꯩꯔꯤꯁꯤꯅꯦ ꯁ꯭ꯋꯤꯝꯃꯤꯡ ꯄꯨꯜꯅꯦꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯇꯦ ꯆꯤꯡ ꯃꯊꯛꯇꯒꯤ ꯄꯨꯔꯥ ꯌꯦꯡꯊꯕꯗ ꯐꯖꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯁꯤꯗꯩ ꯄꯣꯠ ꯆꯩꯉꯩꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯖꯦꯀꯦꯠꯁꯤꯅ ꯂꯩꯁꯜꯂꯅꯤ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯏꯪꯕ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦꯕꯀꯣ ꯁꯥꯟꯅ ꯂꯣꯏꯔꯛꯄꯗ ꯑꯩ ꯅꯥꯇꯣꯟꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯔꯛ ꯃꯔꯛꯇ ꯎꯠꯄ ꯌꯥꯗꯦ ꯑꯩ ꯎꯠꯂꯛꯑꯒꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯌꯥꯎꯋꯦꯕ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯑꯣꯏꯅ ꯔꯨꯜ ꯂꯩꯌꯦꯕꯀꯣ ꯇꯤꯝꯒꯤ ꯅꯠꯇꯦ ꯇꯤꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒ꯭ꯔꯥꯎꯟꯁꯦ ꯒ꯭ꯔꯥꯁꯅꯦꯕ
ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯎꯔꯤꯁꯦ ꯇꯤꯝ ꯐꯣꯔꯃꯦꯁꯟꯅꯦꯕ ꯑꯩꯈꯣꯏ ꯃꯊꯪ ꯃꯦꯠꯁꯇ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯀꯃꯥꯏꯅ ꯐꯣꯔꯃꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯂꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯒ꯭ꯔꯥꯎꯟꯁꯦ ꯁꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯒ꯭ꯔꯥꯎꯟꯁꯦ ꯑꯅꯤ ꯁꯨꯏꯅ ꯁꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯇꯥꯕꯗ ꯆꯤꯡ ꯃꯊꯛꯇ ꯂꯩ ꯍꯥꯏꯕꯁꯨ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯒ ꯆꯪꯉꯀꯥꯟꯗ ꯐꯤꯜꯗ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯆꯤꯡ ꯃꯊꯛꯇ ꯑꯣꯏꯔꯁꯨ ꯐꯖꯅ ꯁꯦꯝꯃꯦ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯏꯁꯥꯒꯤ ꯐꯣꯟꯗꯒꯤ ꯅꯝꯃꯦꯕ ꯄꯥꯏꯕ ꯌꯥꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅ ꯂꯣꯏꯔꯗꯤ Ngari.